आकाशवाणी इम्फाल आरके गोरानी न पाउ पाजरी अहानबदा मरुइबा पाउ मणिपुर दंगसी कोविड की अनोबा केस 38 थेंगनखी मियोय अमता सिखिबगी पाउ लेते फिशरी मंत्री एस राजेन हाइरी राज्य असिदा मौसारी लेरकलबा nga मखलसिंग निंथिना योखतपतंगाई फदे प्रधानमंत्री न हाइरी खोंजेल यांगना सर सेमगलकपा असि सिंगनबो इन उबगी महुता खुदोंगचाबा अमनि हाइना लौगदबनी लौ सिंग अनोबा आइन की मायक खोंदंग चंगचिलेबा लौमी लुपसिंगना हायेंग सरकार गा वारी साननबा प्रस्ताव तौरी अमसुंग लेबा अगस्त कोविड-19 नाबा फरपगी सांग चादा 35.9 यौरे लेबाग असना मालेंग लाइसेट ओरिबा कोविड-19 की मायोक्ता पुन्ना अमत ओइना लांथेंगनरी लमदम सिगी मियामना सखंगनरबे मियोय कयानसु लानफमस माई पाकनबगी दमक आकाशवाणी इम्फाल की ई पाउगी खुथांगदा मिपुंग खुदिमन अराइबा थवंग अहुम फेस मास्क उपा अमगा फुट 3 लामना लैनबा माइमिट अमदि खुसा तोइन हामदोक्तुना तरुतनाना थमनबा अपील तौरी मणिपुर की सैनायरबा सैसकपा कोंखाम बीर कुमारना कोविड-19 रिंगाक थोनबा मियामदा अपील तौरदुना हाई मयामबु कोंखाम बीर कुमारना खुरुमजरी हौजिक फाउबगी ओइना कोविड-19 लाइसेट असिदगी ngathoknanaba amatta ngairaba pambaidi सेक्शनबा हाइबसिना ओइरी सरकारना लाइसेट असि थिंगननबा होनरिबा सिगी मथक्ता अखोय पुमनमकना सुभाप तामिनदुना लाइसेट असिदगी ngathoknanabagi damak tangai phadaba नियम अहुमखक ngakna चटमिनसि अखोय खुदिंगमन युमदगी मपाल हेक थोरपगा फेस मास्क सोइदना उपसि सापोन नत्रगा हैंड वाश सिजिनदुना खुदसा सेंगना हामदोक्सि अमसुंग मी अमगा अमगागी मरक्ता फुट 3 की सोशल डिस्टेंसिंग थमसि सेक्शन बा हाइबसिना इसा अखोयगी नुसिरबा इमुंग मनुंग अमदी मियामबु लाइचत असिदगी कनमंगमगदौरिबनी मियामबु अमुक्का हन्ना बीर कुमारना खुरुमजरी हौजिक मपुंग ओइबा पाउ मणिपुर कोविड के अनोबा केस 38 थेंगनबगा लोइनना अपुनबा पॉजिटिव केस की मसिंग 19,900 सूरे राज्य की कोविड-19 कमन कंट्रोल रूम नंगसी नमिदावारम थोकिबा चेरोलमना हाई हौकिबा पुंग कुनमरीदा कोविड के अनाबा 130 नाबा फदन डिस्चार्ज तौकिबगा लोइनना लैना आसिदगी नाबा फकिबा मिगी मसिंग 19,900 सूरे नाबा फरपगी चांग चादा 13.3 नि हौजिक एक्टिव केस 1,913 लैरी हाइबा मतमस्ता कोविड पॉजिटिव एबेमी अमते सिखिबगी पाउ लैते हौजिक फाउबदा लैना आसिदगी सिखिबा मिगी मसिंग 495 सूरे मरक अशिदा थास के 13 दिल्ली दगी इम्फाल लाखिबा इंडिगो फ्लाइट 6E251 गी रो नंबर 28 गी 31 फाउद तोनकिबे मियोय सिंगना कमन कोविड कंट्रोल रूम नत्रगा मरी लैनबा डिस्ट्रिक्ट सर्विलेंस ऑफिसर सिंगदा पाउपीनबा स्टेट सर्विलेंस ऑफिसर गी चेरोलमना हाइरी मणिपुर साइंस एंड टेक्नोलॉजी काउंसिल मास्टेक की मखादा मंगोलगाबी कॉलेज निंगथोखोंगना सिंदुना नोमी ओइबा कोविड-19 अवेयरनेस प्रोग्राम अमंगसी कॉलेज अस पांगथोखरे थरोम अदुदा मणिपुर यूनिवर्सिटी की लाइफ साइंसेस डिपार्टमेंट ऑफिसर एन मोहिलाल मिटेना रिसोर्स पर्सन ओइना वांगांग की थरोम अदुदा मास्टेक की डायरेक्टर डॉक्टर एल दिनचंद्र सुसरुया की फिशरी मंत्री एस राजेन सिंह हाइरी राज्य असिदा मौसादी लेरकदवा nga मखलसिंग असि निंथिना योखतपतंगाई फदे इम्फाल की ऑल सेक्रेटरीट लेबा माक ऑफिस तंगसी पाउमिसिंग उनबदा मंत्री हाई मसिगी मतंग सरकार एक्शन प्लान सिंग पुथोकले माकना हाई राज्य अस्ते लेबा फिश फार्म सिंग असकी फिबम फगहन बतंगाई फदे श्री राज्य हाई राष्ट्रीय कृषि विकास योजना की मखादा सिंगी जिला सिंगी बेनिफिशियरी 7 लुपा 15,15 की सेनफम मखोइगी बैंक अकाउंट की खुथांगदा फंगहनख्रे राज्य की थबक फंगद्रिबा nga yokpa pamamiyoy singda fishery विभागना मतेंग पिनबा सेम सादुना लैरी ngayok पुखरी तौननबा मफम मतिक सान लैतबा ngayok पपामा मियोय सिंग मरु ओइना सिंगी जिला की मियोय सिंगदा बायोफ्लॉक मेथड ngayok पयानबा थौरांग सु पाइखतलगनी मसिना मखोइदा सेंथोक लहनबदा नतना थबक फंगदबगे सामेस्या सु कोहनबा ngamgani श्री राजेन हाई बायोफ्लॉक मेथड ngayok पगी मतंगदा तोंगान तोंगान बेट्स मंगादा फिशरी विभागना माइ पांगना ट्रेनिंग पीखरे थरोमदुदा फिशरी विभाग के डायरेक्टर एल गोजेंद्र सिंह सु सरुया की
Horticulture and Soil Conservation Bisnupurna Sinduna Pradhan Mantri Fasal Bima Yojna gi makhada ningtham loroki maru marang singi crop insurance amasung Pradhan Mantri Krishi Sinchai Yojna gi makhada micro irrigation gi matangda awareness cum training program amanga si officers da pangthokre thorom aduda akhang hai kayana crop insurance amadi micro irrigation yauna wafam kya gi matangda wangang khi Nasa Mukta Bharat campaign gi makhada Thawal Jila gi Lelong sub division gi oibe mifam amanga si pangthokre mifam aduda tungan vibhag singi miyoi singna saru yakhe mifam aduda SDO Lelong na chairman oiba aduga child development project officer Lelong na member secretary oiba block level committee amasu semkhe Assam Rifles na miyam ga nungsi chana na lemina na bagi pandamda masigi none battalion na sinduna just band display amanga si none jila gi awangkul part 1 da pangthokre Tabiriba Pawasi Akashbani Imphal dagini Pradhanmantri Narendra Modi na hairi khongjel yangna sar semgalakpa asi singnabu en ubagi mahuta khudongchaba amani haine laugadabani magna hai khudongchaba asna leiba asta hena faba infrastructure semgatnabagi amasung punchi mahing kokthok hamnabagi yumpham ohenba yai Delhi gi Janakpuri West gi Botanical Garden Metro Station Fabgi Delhi Metro Magenta Line da leiba asi ihan hanba driver yaudaba rail gari lamtharba tungda Pradhanmantri na hai Tungi darka le kadam matung ina sar sangat pagi singnaba asi khudong chabu an unthoknaba sarkar gi aset pa fire play Pradhan Mantri na Airport Express Line da National Common Mobility Card Service hodokhi National Common Mobility Card asina leiwa asima pham amadi hekta rupe devi card sijinaduna Airport Express Line da passenger singna sathok jachin tawba ya hangani Pradhan Mantri na hai sarkar na lamdam sig oibe miyam gi apamba phanghanba lamdam sig pothok gi magon hangat hanba Make in India hena pakthok sakthok hanba amadi matamga chunaba technology sijinaba akanme miyeng sangli mahakna makhata na hai metro yauna chathok chachin tawbig anoba thawong sing sahar gi miyang da ka leba matung ina packet kadabani leiba gasta metro line sing samgana ba packet leba thabak sing matangda Sri Modi na hai metro service hena pakthok sakthok hanbi thabak ta sing thani oina khumang yangsille magna hai isngani tara marida metro train sing sahar manga khapkada selemi adu haujikti masi sahar tara nipan da sele metro service hena pakthok sakthok hanbada make in India gi maru ebedu palladuna Pradhan Mantri na hai mashina asangba senpham gi sang han thanduna foreign exchange gi senpham kanma ngamli amasung leibak asgi miyam hen mathabuk su piwa ngamli Pradhan Mantri na hai metro gi masang mathum sing sabada company kayamrum na thabak tawri amasung masina make in India amasung mi pal tangdaba Bharat ama sengat pada sauna mateng pangli Sri Narendra Modi na hai hokibe sahi khara asda sarkar asna leibak asida samanaba thausi lehena bagi namak One Nation, One Tax, One Nation, One Fastak, One Nation, One Health Insurance Scheme amadi One Nation Card, Ration Card ke thawong haudokle. Ano balawu singogi semtoloba thausil asisu One Nation, One Agriculture Market Highway Scheme ai kaida thangjinba khongthang amani. Lawu singogi ain gi mayok ta khongang changchiliba longmi lopsin hayeng sarkar wari sanana ba prastab tawri. Makoina hayeng ayok pung 13 da amuhan wari sanana ba hairi Singu border da permission da wangang bada Swaraj India gi president Jogendra Yadav na hai lawu sing ain sing adu mayokta khongjang changchile balongmi singi lusing basing amadi longmi gi union singi miyut singna kendra sarkar wari sanana ba ware lawruk pani haukiba sagol sinimita kendra sarkar na longmi gi union singda nongna wari sanana ba zerol thaduna bartan tawkhibani lawu sing gi mantralaya gi joint secretary Vivek Agarwal na hai Sarkar na longmi singna pokhalak wafam khudimak wari sanaduna waroisin prongna ba sem saduna lei Sri Agarwal na longmi gi union singda sarkar wari sanana ba tarik amasung matam leblok na ba su haikhibani Pradhanmantri Narendra Modi na ngasi nimidangan video conference khutangda Maharashtra gi Sangola dagi nongsu Bangla gi Salimar yoba samasuba kisan rally lam thakre thoromal da wangang da Sri Modi na hai Kisan Rally Service sa longmi singa sentok hengat hanaba thawrang amani amasung machina longmi singa sel thongi pipen da sound ono purak pangam gani mahak na hai thawrang asna leba asi coal supply chain gi so hena pipen phagat han bangam gani Sri Modi na hai Kisan Rail amasung Krishi Urana longmi singda makhoi gi poto singa du atopa rajya singda yolen basung amhal lagani leba asi lawu singi thabak ta anoba technology ke hapsin bangam le Thromadu da wangang bada Rail Matri Piyush Goyal na hai Indian Railway na amato iba Bharat amasung amato iba kaithel haiba Pradhan Mantri gi wakalon adu mapung phahan na honari mahak na hai longmi singna mipal tangdana maromdom lepse bangam leba matam data leibak asina mipal tangdana maromdom lepse bangam gani Rail Mantri na hai Kisan Rail mapudra mapana rajata maride faudna chen gane masung laliba matam khar matung dadi masi leibak sin bathuna selhan bangam gani
Lawu Singu Mantri Narendra Singh Tomar na hairi Pradhan Mantri Narendra Modi ki thabak ngamba lamjing makhada longmi singi manglan ke mangphong na rakli mak na hai kisan rail asna longmi sing na sauna kana ba piragani रेलगाड़ी सिंह असिदा पोचे मखल कया पुबा याबा रेलगाड़ी असिदा मपुंग ओइना कोविलै कैप्सिकम कोविफुन सजना मोरोक अमदी तिलहौना सिंगबा मना मसिंग अमसुंग अंगूर कोमला कफोय लफोय अमसुंग बोरोइने सिंगबा हैरासु पुगनी केंद्र सरकार उहै वाही अमदी मना मसिंग असि पुथोक पोचिन तौबदा सादा यांखै फाउबगी सब्सिडी पीगनी आकाशवाणी इम्फालदगी पाउ ताबिरी Leibang asta COVID-19 ning naba farap ki sang sada mapudra mga 10.9 ahum yaure hawkiba pung kunmari da COVID anaba lesing kunmato hena naba fakhi Haksel Mantralay hai leibang asta hawzik COVID-19 na naramadi ki fakhiba migi masing lakmar pudra taret lesing mapuni tho hele hawzik active case ki masing asi apun ba positive case ki sad ani 10 taret ani khaktani leibang asta hawzik active case lak ani lesing humdra taret lom leiri Hawki bapung kunmari da COVID ki anoba case lesing kun sukna kun matoi thingna ba galoina na apunba positive case ki masing koti ama lak ani hele laina asik sibigi sangsad ama 10 mari mga oiri ICMR gi matung ina hawki bapung kunmari da COVID ki sample lak taret lesing tara mga hena test tauki Tripura da COVID-19 naba prap ki sanglep na hengal akli aduga active case ki masing jo hantarakli hawzik active case samani phuma thoi leiri Mizoram da COVID-19 active case sama kuntare lairi raija adu da COVID-19 ni pharapi sang hawdik sada marpudra truk 10.9 ama yaure hawki bapung kunmei da raija adu da COVID ki anoba case ani thengna ki aduga anaba anina naba phadron disaster tauki Meghalaya tangasi COVID ki anoba case ahum khak thengna ki raija health services director ina thokpa cherol aman hai haiba matam astami kuntra laina asi naba pharaktuna disaster tauki hawji active case samaga marpudra ma lairi Masigi manung is kasi hilistagi samga nifu yauri raija adu laina astai sikhiba masing sama kunthani pan sukre adu laina astagi na pakiba masing na lising tarham de sukna nifu ni toy sure Nagaland ngana ahan bo enemy amta COVID-19 positive oidre ngarang mi kulum de na further disaster okay raija adu da hauji phawda puna mi lising tarama thoi sanipan mepudra taret positive oikre masigi manung da naba phaba masing na lising tarama thoi samri kunthani pan jaure Naba phabgi sang chadma pudra manga 10.9 ani yaure hoji active case ani ga yankhama thoi leiri Bharat ta COVID-19 vaccination dry run haukre nimini chathaga da exercise asi ahan batang ka oina Rajya Mari Andhra Pradesh Gujarat Punjab amasu Assam da ngasidagi haukre Masigi maruyo pandam de vaccination rakpa matam da aso engam thoktana ba amadi maduda tholpa yaba kudong thiba sing adu mataw karam nangak thokadagi haibidi matang da mangjong na thak pakhap pangamna bagida magni Haksel Mantralay hai nimin ini chathaga da exercise asina tungan ma thakta vaccine asi kamna ba sem sarakpada hena khudong sahangani mock drill asta jila gi amasung block ki thakta monitoring tawba amadi raija amasung kenik Haksel Mantralay lawgudaba thawdan sing feedback sem sabani sing ba yauri COVID-19 lachi sandropa thingba ki tangai fedab lairi ba du yenglaga kendra gi road transport amasung highways Mantralay na driving license registration certificate amasung permit sing ba gari gi se sang sing gi validity matam mathang zaigi March 13 phawa sangdokre hiram asiga mai lene na ngarang Mantralay asin haraija amasung union territory sarkar na iba serol pikre madugi mamangda Mantralay asina motor vehicle act listing amanga samapan marphunipan amasung central motor vehicle rules listing amanga samapan marphumapan mai lene na gari gi se sang singi validity gi matam sangdokna ba sahi asi March 13 June 8 amasung August kumri da advisory thokibani Matam sangdoli ba sahi asigi February amadagi validity loireba natraga loiragadaba se sang pumna mathang sahi gi March 13 phawa sanaba yahalagani Med department hairi hayengdi hauna laibak asigi awang thangba saruk ta aying banu se setpaga loinana ingbagi sang henjilagani Pibe masi mathang tha January ama phawa laikigani aying banu sit asina awang bharata ka hen ingbe khudong sa da mayok nagani AIR news ka wari sanabada IMD gi head of Forecast Division Dr. R.K. Janamni na hai awang bharat hayengdi kahen inglagani miyamna yumdagi sathokta ba sumhangna appeal tawri Loisilakpada COVID-19 ngakthonaba face mask upa futruk lamna leiba khutsamdi maimit tarutana na thamba haiba asama thong ahumasi ngangna sakpinaba amukana ningsingjari Aroibada maroiba pau amukhana Manipur ngasi COVID ki anoba case kontrama thoi thengna ki miyo amata sikhibagi pau leite Fishery Ministry S. Rajan hairi Raija sta mausadi leklaba nga makhal sing ningthina yokhat patangai fade Pradhan Mantri na hairi khongjel jangna sar samgalak pa ase singnaba oina ubagi mahuta khudong sab amani haina lawgadabani
लघु सिंह आइन की मायक खोंग चंगचिलिबा लौमी लुपसिंगना हयेंग सरकार गा वारी साननबा प्रस्ताव तौरी अमसुंग लैबा अगस्त कोविड-19 नाबा फरप की सांग चादा 49.9 यौरे पाउले